Manipur government na ngarang thokiba order amagi matung inna status da COVID curfew makhatana numit marini sangdokpaga loinana dukan hangba yauna thabak thorom kaya paikhatpada ayaba pikre. District Target Imphal West, Imphal East, Bisnupur, Thoubal, Kaksing, Surachandpur, amasung Sandel District da positivity rate wangna leiba maramna makhatana August 8 fauba curfew sangdokkibani. Amaromda Fezol, Kamjong, Ukhrul, Jiribam, Kangpokpi, Sanapati, None, Tamenglong, amadi Technopol district singdadi curfew numidang pung taruk tagina ayuki pung mga fauba leigani haina State Executive Committee ki Chairman Rajesh Kumar na thokpa order adda palli. Section Thorang lokhatpag loinana COVID appropriate behavior ngakna Group A gi officers single loinana staff chada tara mga office kaba yabagi ayabasu pire. Information and Public Relation, Power, Fire Service, Public Health and Engineering Department, Consumer Affairs and Food Public Distribution, Health, Forest, Environment and Climate Change, Treasury, Police Department, amasung District Administration sing mathau tawguni. Insurance Company sing akaknaba staff masing loinana ningthokaba yumsakaisa amasung irai numita ayukpung tara dagina nungthilpung ani makhai fawwa hangba yare. Postal Service su ningthokaba yumsakaisa amasung irai numita akaknaba staff masing loinana hangba yare. Banking Service su ningthokaba yumsakaisa amasung irai numita ayukpung tara dagina nungthilpung ani makhai fawwa mathau tawba yare. ATM gisu mathau tawba yagani. Healthcare facilities sing gisu ayaba piri. Agriculture amasung horticulture kamari lainaba thabak thoram sing paikhat payagani. Loinana agriculture amasung horticulture kamari lainaba potchai sing yon basu yare. Rice mill amasung bakery sing su COVID appropriate behavior ngakna hangbe hale. Petrol pump amasung LPG outlet sing hanagumna hangbe yagani. Spare part yonba dukan sing ayuki pung mapan dagina nungthil pung ahum phawba hangbe yare. Stationery dukan, mobile amasung computer gi authorized service center ningthokaba yumsakaisa amasung irai numitta ayuki pung tara dagina nungthil pung ani phawba hangbe yare. Mana masing yonbagi thabak nongmaijing yumsakaisa amasung irai numitta ayuki pung tare tagina pung tara phawba ayaba piri. Mana masing leibe yonbada feet tarukki distance tamnanaba government ki order aduna makhatana palli. Laikai de grocery dukan ahum leibada ama ayuk pung tare tagina tara phawba hangbe yagani. Ngagi dukan poultry amasung poultry gi pothok yonba dukan sing ningthokaba sagol sen amasung thangjada ayuk pung taruk tagina pung mapan phawba hangbe yare. Mi lekpa chaba tawba hotel sing su staff masing ke hantharaga hangbe yare. Restaurant sing di hanagumna thong lonanaba order aduna palli. Sana thangnanaba home delivery tawba yagani. Rural Development and Panchayati Raj kamari leinaba NREGA amasung PMGSY gi thabak thoram sing paikhat pasu yare hari. Manipur gi oina hausi coronavirus case tally asi lakh amaga chatruk ko humpu ko manga yore. Loinana sikhiba masingna lising amaga chawnga ga marifu tara nithoi sure. Ngarang state asida mioi satret ka yankhai go humdoi COVID-19 positive oiki mioi tara ga mari sikhi. Ngasidagi akaknaba pungsing naina government na ayaba biba dukan sing hangnanaba ayaba pibidagi miyamna Imphal City ki Pauna Bazar, Thangal Bazar, MG Avenue, Waheng Laikai amasung Kangla manakta miyamna potchai leibalak nakhi.